ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯋꯥꯏ ꯂꯥꯛꯄꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯤꯖꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯤꯌꯥꯡꯊꯦꯜ ꯀꯧꯕ ꯂꯝꯗꯝꯅꯤ꯫ ꯂꯝꯗꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ 4 ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯩ꯫ ꯑꯋꯥꯡꯂꯣꯝꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ, ꯃꯈꯥꯔꯣꯝꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ, ꯃꯃꯥꯡꯂꯣꯝꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ, ꯃꯅꯤꯡꯂꯣꯝꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ꯫ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ 4 ꯑꯁꯤꯅ ꯈꯨꯟꯗꯥꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯂꯝꯗꯝꯅꯤ ꯍꯤꯌꯥꯡꯊꯦꯜ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯂꯝꯗꯝ ꯑꯣꯏꯕꯅ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ 4 ꯑꯗꯨꯒꯤ ꯌꯥꯟꯁꯤꯟꯅꯕ ꯃꯆꯥꯁꯤꯡꯗꯨ ꯍꯤꯌꯥꯡꯊꯦꯜ ꯂꯝꯗꯝ ꯑꯗꯨꯗ ꯑꯌꯥꯝꯕꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯌꯥꯟꯁꯤꯟꯅꯕ ꯃꯆꯥꯁꯤꯡꯁꯤ ꯑꯇꯩ ꯌꯥꯟꯁꯤꯟꯅꯗꯕ, ꯍꯥꯏꯕꯗꯤ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯀꯥꯡꯂꯨꯞ ꯑꯃꯇꯪ ꯑꯣꯏꯕ, ꯑꯁꯦꯡꯕ ꯏꯁꯤꯡꯗꯒꯤ ꯈꯟꯗꯣꯛꯄꯗ ꯊꯣꯏꯗꯣꯛꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯌꯥꯟꯁꯤꯟꯅꯕ ꯃꯆꯥꯁꯤꯡꯗꯨ ꯃꯈꯣꯏ ꯑꯅꯤ ꯌꯥꯟꯁꯤꯟꯅꯕ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯅꯕ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯅ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝ ꯑꯃ ꯌꯦꯛꯇꯨꯅ ꯊꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯗꯝ ꯑꯗꯨ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯅ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯑꯗꯨꯃꯛ ꯌꯦꯛꯂꯒ ꯂꯥꯛꯂꯕꯅꯤ꯫ ꯑꯃꯗꯤ ꯂꯥꯏꯕꯛꯇ ꯌꯦꯛꯂꯤꯕ ꯈꯨꯗꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯀꯔꯝꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯅ ꯌꯥꯟꯁꯤꯜꯂꯒ ꯄꯣꯛꯄꯅꯣ ꯍꯥꯏꯕꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯃꯥꯡꯂꯣꯝꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯂꯥꯏ ꯌꯦꯛꯄꯒꯤ ꯇꯨꯔꯤ ꯑꯃꯒꯤ ꯁꯛꯇꯝ ꯌꯦꯛꯏ꯫ ꯃꯅꯤꯡꯂꯣꯝꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯂꯥꯏꯕꯛꯇꯅ ꯌꯦꯟꯁꯤꯟ ꯃꯅꯥꯒꯤ ꯁꯛꯇꯝ ꯌꯦꯛꯏ꯫ ꯃꯈꯥꯔꯣꯝꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯂꯥꯏꯕꯛꯇ ꯁꯥꯒꯤ ꯃꯃꯤꯠꯀꯤ ꯁꯛꯇꯝ ꯌꯦꯛꯏ꯫ ꯑꯗꯨꯒ ꯑꯋꯥꯡꯂꯣꯝꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯂꯥꯏꯕꯛꯇ ꯊꯥꯡꯁꯥꯡ ꯑꯃꯒꯤ ꯁꯛꯇꯝ ꯌꯦꯛꯏ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯇꯝ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯌꯦꯛꯂꯝꯃꯤ꯫ ꯍꯤꯌꯥꯡꯊꯦꯜ ꯀꯧꯕ ꯂꯝꯗꯝ ꯑꯗꯨꯗ ꯃꯊꯣꯏꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯊꯣꯏꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯑꯗꯨ ꯃꯃꯥꯡꯂꯣꯝꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯇ ꯄꯣꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥꯅ ꯑꯋꯥꯡꯂꯣꯝꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯇ ꯄꯣꯛꯄꯤ ꯅꯨꯄꯤꯅꯤ꯫ ꯃꯥꯟꯅꯗꯕ ꯀꯥꯡꯂꯨꯞ ꯑꯅꯤꯅ ꯄꯨꯟꯁꯤꯜꯂꯒ ꯄꯣꯛꯄꯤ ꯃꯊꯣꯏꯕꯤ ꯑꯗꯨ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯌꯦꯛꯂꯤꯕ ꯃꯃꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯇꯨꯔꯤ ꯑꯗꯨꯒ ꯊꯥꯡꯁꯥꯡ ꯑꯗꯨꯒꯅ ꯄꯨꯜꯂꯒ ꯂꯩꯏ ꯑꯅꯤ ꯀꯥꯔꯟ ꯆꯠꯄꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯁꯛꯇꯝ ꯊꯣꯛꯂꯤꯕ ꯑꯗꯨ ꯃꯊꯣꯏꯕꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯟꯅꯔꯝꯃꯤ꯫ ꯃꯊꯣꯏꯕꯤꯗꯨ ꯃꯥꯒꯤ ꯃꯄꯥ ꯁꯥꯊꯧꯕꯒꯨꯝꯅ ꯀꯨꯆꯨ ꯌꯥꯝꯅ ꯉꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨꯅ ꯃꯃꯥ ꯂꯩꯁꯅꯥꯒꯨꯝꯅ ꯅꯥꯄꯨ ꯃꯆꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯝ ꯑꯗꯨꯁꯨ ꯂꯩꯁꯅꯥꯒꯨꯝꯅ ꯈꯣꯏꯔꯤ ꯇꯧꯔꯝꯃꯤ꯫ ꯃꯊꯣꯏꯕꯤꯒꯤ ꯆꯤꯟꯕꯥꯜ ꯑꯗꯨꯁꯨ ꯂꯩꯁꯅꯥꯒꯤ ꯆꯤꯟꯕꯥꯜꯒꯨꯝꯅ ꯉꯥꯡꯇꯛ ꯇꯧꯏ꯫ ꯑꯗꯨꯒ ꯃꯅꯥꯇꯣꯟ ꯑꯗꯨꯁꯨ ꯃꯃꯥ ꯂꯩꯁꯅꯥ ꯂꯧꯗꯨꯅ ꯄꯤꯛꯇꯛ ꯇꯧꯔꯒ ꯇꯨꯝꯇꯛ ꯇꯧꯔꯝꯃꯤ꯫ ꯍꯤꯌꯥꯡꯊꯦꯜ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕꯤ ꯑꯉꯥꯡ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯊꯣꯏꯕꯤꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯕ ꯃꯔꯝꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅꯁꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯍꯤꯌꯥꯡꯊꯦꯜ ꯂꯝꯗꯝ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯂꯝꯗꯝ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯊꯣꯏꯕꯤꯒꯤ ꯃꯃꯥ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯥꯊꯧꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯤꯌꯥꯡꯊꯦꯜ ꯂꯝꯗꯝꯗ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯃꯔꯤ ꯊꯝꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯍꯤꯌꯥꯡꯊꯦꯜ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯈꯤ꯫ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯃꯊꯣꯏꯕꯤꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯈꯤ꯫ ꯍꯤꯌꯥꯡꯊꯦꯜ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯅꯤ ꯌꯥꯟꯁꯤꯟꯅꯔꯒ ꯄꯣꯛꯄ ꯃꯤꯑꯣꯏ ꯀꯌా ꯎꯔꯕꯁꯨ ꯃꯃꯥꯡꯂꯣꯝꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯀ ꯑꯋꯥꯡꯂꯣꯝꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯀ ꯌꯥꯟꯁꯤꯜꯂꯒ ꯄꯣꯛꯄ ꯃꯆꯥꯁꯤꯡꯗꯤ ꯈꯔ ꯇꯥꯡꯅ ꯊꯣꯛꯏ꯫ ꯊꯥꯏꯅ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯋꯥꯡꯂꯣꯝꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯗꯤ ꯃꯃꯥꯡꯂꯣꯝꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯁꯤ ꯈꯔ ꯌꯦꯡꯊꯤꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯁꯥꯊꯧꯕ ꯑꯃꯗꯤ ꯂꯩꯁꯅꯥꯅ ꯂꯥꯞꯅ ꯊꯝꯂꯒ ꯄꯨꯟꯁꯤ ꯂꯤꯄꯨꯟ ꯁꯦꯝꯈꯤ꯫ ꯃꯊꯣꯏꯕꯤꯅ ꯆꯍꯤ 5 ꯍꯥꯏꯔꯛꯄ ꯃꯇꯥꯡ ꯑꯗꯨꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥꯅ ꯑꯁꯨꯝꯅ ꯍꯪꯉꯤ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯊꯣꯏꯕꯤ, ꯏꯆꯥꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯀꯔꯝꯕ ꯃꯤ ꯑꯣꯏꯅꯤꯡꯕꯒꯦ? ꯏꯃꯥꯗ ꯍꯥꯏꯌꯨꯗꯅ." ꯃꯊꯣꯏꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯑꯩꯗꯤꯅꯦ ꯏꯃꯥ, ꯍꯌꯦꯡ ꯆꯥꯎꯔꯒ ꯃꯇꯤꯛ ꯆꯥꯕꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅꯤꯡꯉꯦ꯫ ꯍꯌꯦꯡ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯩꯔꯒ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯆꯥꯛ ꯊꯣꯡꯕꯤꯅꯤ, ꯁꯦꯕꯥꯁꯨ ꯅꯤꯡꯊꯤꯅ ꯇꯧꯕꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯅꯤ." ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯥꯊꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ, ꯏꯆꯥꯕꯨ ꯀꯩꯒꯤ ꯏꯆꯥꯒꯤ ꯏꯄꯨꯔꯣꯏꯕꯗꯨꯅ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯅꯣ? ꯏꯆꯥꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ꯫ ꯑꯩꯅ ꯎꯈꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯏꯆꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯐꯖꯕ꯫ ꯏꯆꯥꯒꯨꯝꯕꯤ ꯅꯨꯄꯤꯗꯤ ꯑꯇꯥꯡꯕꯅꯤ ꯑꯇꯥꯡꯕ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯊꯧꯕꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯕꯨꯛꯇ ꯇꯤꯀꯤ ꯇꯤꯀꯤ ꯍꯣꯠꯂꯤ ꯃꯊꯣꯏꯕꯤ ꯍꯔꯥꯎꯅ ꯅꯣꯛꯆꯩ ꯍꯧꯖꯤꯛꯇꯤ ꯃꯊꯣꯏꯕꯤ ꯆꯍꯤ 10 ꯁꯨꯔꯦ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯁꯥꯊꯧꯕꯁꯨ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯁꯅꯥꯒ ꯃꯥꯒꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯦ ꯆꯍꯤ 15 ꯍꯧꯖꯤꯟꯈ꯭ꯔꯁꯨ ꯃꯊꯣꯏꯕꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯡꯗ꯭ꯔꯤ ꯅꯣꯡꯃ ꯂꯩꯁꯅꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯝ ꯍꯥꯠꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯪꯉꯤ ꯏꯃꯥꯒꯤ ꯃꯊꯣꯏꯕꯤ ꯏꯆꯥꯕꯨ ꯍꯌꯦꯡ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯕ ꯄꯥꯝꯒꯦ ꯏꯃꯥ ꯑꯩꯗꯤ ꯏꯃꯥꯒꯨꯝꯅ ꯅꯨꯡꯁꯤ ꯂꯩꯈꯣꯜ ꯂꯩꯕꯤ ꯃꯇꯤꯛ ꯆꯥꯕꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅꯤꯡꯉꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯑꯁꯤꯐꯥꯎ ꯃꯊꯣꯏꯕꯤꯒꯤ ꯄꯥꯎꯈꯨꯝꯗ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯁꯅꯥ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯗ ꯊꯣꯏꯅ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯗꯦ ꯃꯆꯥꯅꯨꯄꯤꯅ ꯑꯐꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅꯤꯡꯕ ꯑꯁꯤꯒꯤꯗꯤ ꯂꯩꯁꯅꯥ ꯍꯔꯥꯎꯕ ꯄꯣꯛꯏ ꯑꯗꯨꯕꯨ ꯍꯌꯦꯡ ꯀꯣꯟꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯐꯕ ꯃꯇꯧ ꯑꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯅ ꯀꯥꯟꯅꯕ ꯂꯧꯕꯤꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯀꯤꯕꯁꯨ ꯄꯣꯛꯂꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯌꯥꯏꯈꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯍꯤꯌꯥꯡꯊꯦꯜ ꯀꯧꯕ ꯂꯝꯗꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯌꯥꯏꯈꯣꯝꯕ ꯑꯁꯤ ꯐꯤꯖꯣꯜ ꯑꯅꯧ ꯑꯅꯧꯕ ꯀꯌꯥ ꯂꯂꯣꯜ ꯏꯇꯤꯛ ꯇꯧꯕ ꯄꯥꯈꯪ ꯑꯃꯈꯛꯅꯤ ꯃꯍꯥꯛ ꯃꯃꯥꯡꯂꯣꯝꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯇ ꯆꯠꯂꯤ ꯌꯥꯏꯈꯣꯝꯕ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯃꯤꯑꯣꯏ ꯃꯤꯇꯧ ꯋꯥꯡ ꯆꯥꯎꯏ ꯀꯨꯆꯨ ꯉꯧꯔꯣꯛ ꯉꯧꯏ ꯃꯁꯥ ꯐꯩ ꯌꯦꯡꯕꯗ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗꯗꯤ ꯌꯥꯏꯈꯣꯝꯕ ꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯤꯖꯣꯜ ꯂꯂꯣꯜ ꯏꯇꯤꯛ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯑꯣꯏꯔꯝꯃꯤ ꯌꯥꯏꯈꯣꯝꯕꯅ ꯀꯩꯊꯦꯜꯗ ꯐꯤ ꯌꯣꯟꯅꯕ ꯇꯧꯔꯤꯉꯩ ꯃꯊꯣꯏꯕꯤꯗꯨ ꯃꯃꯥꯒ ꯄꯨꯟꯅ ꯀꯩꯊꯦꯜ ꯀꯥꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯈꯤ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯃꯊꯣꯏꯕꯤꯕꯨ ꯌꯥꯏꯈꯣꯝꯕꯅ ꯌꯥꯝꯅ ꯄꯥꯝꯖꯈꯤ ꯌꯥꯏꯈꯣꯝꯕꯁꯤ ꯃꯊꯣꯏꯕꯤꯗꯒꯤ ꯆꯍꯤ 6 ꯍꯜꯂꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯗ ꯆꯞ ꯆꯥꯔꯕ ꯖꯨꯔꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯊꯣꯏꯕꯤꯅꯁꯨ ꯌꯥꯏꯈꯣꯝꯕꯕꯨ ꯄꯥꯝꯖꯈꯤ ꯊꯥ 2 ꯈꯪꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯈꯤ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥꯅꯗꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯌꯥꯏꯈꯣꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯁꯅꯥꯅ ꯈꯔ ꯆꯤꯡꯅꯔꯞ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯗꯨ ꯎꯕꯗ ꯃꯥꯁꯨ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯑꯌꯦꯠꯄ ꯄꯤꯈꯤꯗꯦ ꯑꯁꯨꯝ ꯇꯧꯅ ꯃꯊꯣꯏꯕꯤ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯈꯤ ꯃꯊꯣꯏꯕꯤꯅ ꯌꯥꯏꯈꯣꯝꯕꯒ ꯄꯨꯟꯅ ꯌꯥꯏꯈꯣꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯂꯩꯁꯅꯥꯅ ꯇꯨꯃꯤꯟꯅ ꯃꯆꯥꯅꯨꯄꯤꯗ ꯍꯪꯂꯝꯃꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯁꯦꯡꯅ ꯌꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯒꯦ ꯈꯜꯂꯕ꯭ꯔꯥ ꯏꯃꯥ ꯑꯩ ꯌꯥꯏꯈꯣꯝꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅꯤ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯑꯗꯨꯒꯨꯝ ꯌꯥꯏꯈꯣꯝꯕꯅꯁꯨ ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯨꯅ ꯇꯧꯕꯤꯒꯅꯤꯌꯦ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯀꯦꯀꯣ ꯏꯃꯥ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯔꯝꯂꯒ ꯃꯊꯣꯏꯕꯤ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯩꯁꯅꯥ ꯍꯨꯟꯗꯣꯛꯂꯝꯂꯒ ꯌꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛ ꯃꯊꯣꯏꯕꯤꯅ ꯃꯃꯥ ꯂꯩꯁꯅꯥꯗ ꯆꯦꯄꯥꯎ ꯑꯃ ꯊꯥꯔꯛꯂꯝꯃꯤ ꯆꯦꯄꯥꯎ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯏꯃꯥ ꯃꯇꯝ ꯀꯨꯏꯔꯦ ꯏꯃꯥꯕꯨ ꯎꯈꯤꯗꯕ ꯅꯆꯥꯅ ꯏꯃꯥꯗ ꯇꯣꯏꯅ ꯆꯦꯄꯥꯎ ꯊꯥꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯍꯧꯈꯤꯕ ꯃꯇꯝꯁꯤꯡꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅ ꯃꯇꯝ ꯍꯧꯈꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯆꯥ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯇꯥꯏꯕꯪꯄꯥꯜ ꯈꯪꯗ꯭ꯔꯤꯕ ꯏꯆꯥ ꯑꯗꯨꯒꯒꯤ ꯍꯛꯆꯥꯡ ꯐꯅꯕ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯉꯣꯟꯗ ꯍꯤꯗꯥꯛ ꯑꯃꯁꯨ ꯄꯤꯊꯛꯑꯦ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤ ꯆꯍꯤ ꯑꯃ ꯂꯨꯍꯣꯡꯗꯨꯅ ꯂꯩꯕꯁꯦ ꯅꯣꯡꯃꯇ ꯈꯠꯅꯗꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯃꯇꯝ ꯑꯃꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ ꯊꯥ 2 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯏꯃꯥꯕꯨ ꯎꯅꯕ ꯂꯥꯛꯀꯅꯤ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯏꯃꯥ ꯑꯁꯨꯝꯅ ꯏꯔꯛꯄ ꯆꯦꯄꯥꯎ ꯑꯗꯨ ꯄꯥꯔꯒ ꯂꯩꯁꯅꯥ ꯈꯧꯔꯥꯡꯅ ꯃꯆꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯁꯣꯝꯗꯁꯨ ꯅꯥꯀꯜ ꯑꯃꯗ ꯃꯊꯣꯏꯕꯤꯒ ꯌꯥꯏꯈꯣꯝꯕꯒꯗꯨ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯊꯣꯏꯕꯤ ꯃꯁꯥ ꯂꯥꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯃꯥꯏꯕ ꯑꯗꯨꯅ ꯃꯊꯣꯏꯕꯤꯒꯤ ꯃꯁꯥ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯁꯥꯗ ꯑꯉꯥꯡ ꯌꯥꯎꯗꯦ ꯅꯪ ꯊꯥ ꯂꯦꯞꯇꯦ ꯀꯔꯤꯅꯣ ꯏꯄꯜ ꯃꯥꯏꯕꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯩ ꯏꯁꯥꯅ ꯈꯪꯉꯤ ꯑꯩ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯩꯅꯣ ꯑꯃꯨꯛ ꯌꯥꯏꯈꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯊꯣꯏꯕꯤꯅ ꯏꯄꯜ ꯃꯥꯏꯕꯅ ꯍꯥꯏꯔꯤꯁꯤ ꯂꯥꯜꯂꯦ ꯑꯩ ꯃꯃꯥ ꯑꯣꯏꯒꯗꯧꯔꯕꯅꯦ ꯏꯄꯜ ꯃꯥꯏꯕꯗ ꯐꯖꯅ ꯍꯥꯏꯕꯤꯌꯣ ꯑꯩ ꯄꯤꯕꯨꯛꯅꯨꯡꯗ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯌꯣ ꯌꯥꯏꯈꯣꯝꯕꯅ ꯃꯊꯣꯏꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯊꯣꯏꯕꯤ ꯌꯥꯔꯤꯁꯤ ꯀꯞꯄꯇꯣ ꯍꯧꯖꯤꯛ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ ꯀꯩꯒꯤ ꯅꯪꯅ ꯑꯗꯨ ꯋꯥꯈꯜ ꯋꯥꯔꯤꯕꯅꯣ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯑꯉꯥꯡ ꯑꯣꯏꯔꯤ
matam yamna leiri ai yamna pende ai gi poknung da yaukhiba agaga dubu yauramdra ai se kaino wakhal du khalurana law yumda chase imagi manakta chatnaba nangi pochai yomurshilo mathoi bido matam khara mama leisna gi manakta leinaba haiduna poyom chayom tawraga mama gi manakta laklami kuirabagi tungda machanapi uzaba phangbada leisna su aduki matik harauzarami mathoi bina konthongdagi changlakpa ubada leisna na manggoldagi hairaklami isa lakledana mathoi bi chensilaktuna mama bu chena koli imagi bema nang bu chenganune tamna chalune haujiti nang natomdagi khanba yadrabani angang du isu khalune nangbo mathoi bi ningamdaba khonjelna ima ai thalep lamdri masagi saktam ubada leisna mathoi wai adubu tapna haidaklami iyarisi karimata khalana matam yamna leiri lao imungda sangsi imana sang hinjang loirabani asumna imungda sanglami mathoi bi mafi marol hongdoklei leisna na saksangda sangduna sak thire adugi matung mama masa phaminaduna punna chak chaminarami ima aido ima dagi lapna leirabasu ima budi nungti gi ningsingi isa na ima bu nungti namit khudingi ningsingba thokladi asukoi ba matamsi ima gi nakta lakjri bado soidana laklamganida aidi yamna lakningbani aigi ipore bana lalolitik tawba misaknina thabak khara chinbaduda pharak tabagi ni ma hoini adu yai khombabu nangolena lakbra mahadi kadai de lekre mahadi laktre ima thabak khara chinbaduda ai khakta chaluro haire emana mana thabak phana chinba oirabasu napi mapamda nong phadok lakpadi yaidana thabak haisidi ai suma su nangsu loina chinaba ngaktani ima ma lakpa laktabai dargar ta dabra khale ai hausik matamse wakhal khara charangnai aduge ai imagi manakta matam khara leiraga wakhal ingthagadra khana lakpani pharisi yakhombagi wari si toklasi adu nangbu kaidawre haibano ngaha nongma ama nangna aingonda chepau pirakpada nang mama oigedawre haikidai aduga hausina kaidawraba aisu khangdre ima hausi aigi haksangda oiriba mataw ase karino handak tha ama ani se ai isa yamna nungaite chaning thakning ba pokte thabak ama hek tawbaga isa choktabana hale aduga ngahan oma ama maiba amana yengba matamda ai isa karimata tawde haina hari aduga yai khombana nangonda pithe e hairiba hidak aduna kamdawba nangbo hidak adu nungti nami khudingi thakbra hoi thae ima oh hidak mahi adu kari masu oige higok machu oye ima na kaigino adu hangide ima gi bema nangna thakliba hidak mahi adu atopa hidak mahi oiramgani mirol bi na pina thakpa hidak mahi ayambadi ngaurunaba masu oibani ai su gyan ta trima ai gi ipore banadi ai gi mangnaba thabak taramgani thajade pharisi adu nangbu yumda karam kan handoino namit humni di imagi manakta lekhige phare dadi asumna namit humni amadi mathoi bidu mamagi manakta leirami aduga amu mayumda hankirami nongma namit amakhakni mathoi bi saksangda chak thongli yaikhomba sumai anganba ama thalaga hayeng yongadaba phi khandoklami nupa ai potpham ama phamba pami kaigino aise khudak sida kai potpham phamningi ba ai yumgi thabak khara tawraga atai matamdana khara cha khara thak khara tum leibada yamna pamaktre ai sahi ama helabani sel thokpa thabak amata sudrisi ai isagi oiba sel khara ta oirasu tanaba ai potpham phamlage yumda sum layo selgi wadi aina nangi watanaba pini yum sita itomta tarak leibada wakhal phaksile ai mapal khara su thoke mira khara su tinge phare adu nang potpham duda kai yonge haino chana thaknaba poche yonge hensang athongba makhal yonge phare nangi aninba pambadu madi ai soidana thungalagi karum kandagi pot yonba hoge khalige nangdi iyariba makhai khara thuna haujinba pame ai
ꯌꯥꯏꯈꯣꯝꯕꯅ ꯑꯗꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯄꯗꯨꯗ ꯃꯊꯣꯏꯕꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯊꯣꯏꯕꯤꯒꯤ ꯑꯅꯧꯕ ꯄꯣꯠꯐꯝ ꯑꯃ ꯐꯝꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯊꯣꯏꯕꯤꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯄꯣꯠꯐꯝ ꯑꯗꯨ ꯁꯥꯅꯕ ꯌꯥꯏꯈꯣꯝꯕꯅ ꯁꯦꯜ ꯊꯥꯗꯗꯨꯅ ꯈꯨꯠꯁꯥ ꯍꯩꯕ ꯃꯤꯑꯣꯏꯁꯤꯡ ꯅꯦꯛꯂꯒ ꯁꯥꯍꯜꯂꯝꯃꯤ꯫ ꯃꯊꯣꯏꯕꯤꯅꯁꯨ ꯃꯥꯅ ꯍꯦꯟꯖꯥꯡ ꯃꯊꯦꯜ ꯃꯊꯦꯜ ꯊꯣꯡꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯝꯃꯤ꯫ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯄꯣꯠꯆꯩ ꯁꯨꯅꯕ ꯂꯩꯁꯤꯜꯂꯦ, ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯊꯥ ꯑꯍꯨꯝꯒꯤ ꯃꯇꯨꯡ ꯃꯊꯣꯏꯕꯤꯅ ꯃꯥꯒꯤ ꯃꯃꯥ ꯂꯩꯁꯅꯥꯗ ꯆꯦꯄꯥꯎ ꯑꯃꯈꯛ ꯏꯔꯝꯃꯤ꯫ ꯆꯦꯄꯥꯎ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯑꯩꯒꯤ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯦ ꯑꯩ ꯏꯃꯥꯗ ꯄꯥꯎ ꯑꯃꯠꯇ ꯊꯥꯔꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥ꯫ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯣꯠꯐꯝ ꯑꯃ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯁꯥꯕꯤꯔꯦ꯫ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯑꯩ ꯃꯌꯥꯝꯒ ꯄꯨꯟꯕ ꯐꯪꯂꯦ꯫ ꯑꯩꯒꯤ ꯄꯣꯠ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ꯫ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯕꯗꯣ ꯅꯣꯡꯃꯗꯤ ꯏꯃꯥ ꯑꯩꯅ ꯌꯦꯡꯍꯟꯒꯦ꯫ ꯑꯩꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯁꯥꯕꯤ ꯑꯃ ꯊꯝꯃꯤ꯫ ꯃꯃꯤꯡꯅ ꯕꯤꯅꯥ ꯀꯧꯏ꯫ ꯕꯤꯅꯥ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯒ ꯊꯕꯛꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯏꯃꯥ꯫ ꯃꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯕ ꯐꯪꯖꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯦꯅ ꯈꯜꯂꯤ꯫ ꯍꯟꯗꯛ ꯊꯥ ꯑꯃ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯏꯃꯥꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯦ, ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯠꯐꯝꯁꯦ ꯌꯦꯡꯍꯟꯒꯦ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯏꯃꯥ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯏꯈꯣꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗ ꯃꯊꯣꯏꯕꯤꯅ ꯑꯍꯣꯡꯕ ꯀꯌꯥ ꯎꯕ ꯐꯪꯂꯝꯃꯤ꯫ ꯃꯊꯣꯏꯕꯤꯗ ꯃꯥꯅ ꯂꯨꯅ ꯇꯧꯔꯝꯕ, ꯃꯊꯣꯏꯕꯤꯒꯤꯅꯤ ꯍꯥꯏꯅ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯈꯨꯗꯣꯜ ꯑꯃꯃꯝ ꯂꯩꯔꯝꯕ, ꯅꯨꯡꯁꯤꯕ ꯃꯤꯡꯒꯧ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯀꯧꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯊꯣꯏꯕꯤ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ, ꯃꯥ ꯋꯥꯈꯜ ꯌꯥꯎꯗꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯌꯥꯏꯈꯣꯝꯕꯒꯤ ꯑꯍꯣꯡꯕꯁꯤꯡ ꯃꯥ ꯏꯔꯥꯏ ꯂꯥꯏꯅ ꯎꯕ ꯐꯪꯏ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ, ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯩꯔꯤꯕꯤ ꯕꯤꯅꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯨꯞꯈ꯭ꯔꯦ ꯍꯥꯏꯕ ꯃꯊꯣꯏꯕꯤ ꯈꯪꯏ꯫ ꯃꯊꯣꯏꯕꯤ ꯈꯛꯇ ꯅꯠꯇꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕꯅ ꯈꯪꯏ ꯌꯥꯏꯈꯣꯝꯕꯅ ꯕꯤꯅꯥꯕꯨ ꯅꯨꯡꯁꯤꯖꯩ, ꯈꯟꯖꯩ, ꯄꯥꯝꯖꯩ ꯍꯥꯏꯕ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯏꯈꯣꯝꯕꯅ ꯕꯤꯅꯥꯕꯨ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯊꯤꯟꯕꯤ, ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯟꯈꯤꯗꯦ꯫ ꯃꯈꯨꯠ ꯁꯝꯅꯔꯒ ꯆꯠꯈꯤꯕꯁꯤꯡ ꯃꯊꯣꯏꯕꯤ ꯃꯃꯤꯠ ꯃꯪꯅ ꯁꯪꯁꯪꯅ ꯎꯍꯧꯕ ꯉꯥꯛꯇꯅꯤ꯫ ꯍꯤꯌꯥꯡꯊꯦꯜ ꯂꯝꯗꯝꯗ ꯄꯣꯠꯆꯩ ꯌꯣꯜꯂꯨꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯂꯝꯗꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯥꯏꯈꯣꯝꯕꯅ ꯕꯤꯅꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯜ ꯑꯇꯥꯡꯕ ꯄꯣꯠꯆꯩ ꯀꯌꯥ ꯂꯩꯕꯤꯔꯛꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯊꯣꯏꯕꯤꯅ ꯈꯪꯂꯦ ꯍꯥꯏꯕ ꯌꯥꯏꯈꯣꯝꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯥ ꯍꯧꯖꯤꯛꯁꯨ ꯃꯆꯤꯟ ꯊꯤꯔꯤ, ꯃꯥꯒ ꯕꯤꯅꯥꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯍꯥꯏꯅ꯫ ꯉꯁꯤ ꯌꯥꯝꯅ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯂꯔꯦ꯫ ꯌꯥꯏꯈꯣꯝꯕꯒꯤ ꯂꯥꯞꯅ ꯂꯩꯈꯤꯕ ꯃꯃꯥꯒ ꯃꯄꯥꯒ ꯂꯥꯛꯇꯨꯅ ꯃꯆꯥ ꯌꯥꯎꯗ꯭ꯔꯕꯤ ꯃꯊꯣꯏꯕꯤꯒ ꯈꯥꯏꯅꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯍꯥꯏꯔꯝꯕ ꯑꯗꯨ ꯃꯊꯣꯏꯕꯤ ꯃꯁꯥꯃꯛꯀꯤ ꯅꯥꯀꯣꯡꯅ ꯇꯥꯍꯧꯔꯦ꯫ ꯃꯅꯦꯝ ꯃꯀꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯊꯣꯏꯕꯤꯅ ꯌꯥꯏꯈꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯕꯨ ꯈꯥꯏꯅꯕ ꯄꯥꯝꯂꯦ, ꯁꯤ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯅꯪꯕꯨ ꯈꯥꯏꯅꯕ ꯄꯥꯝꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯤꯠ ꯑꯃꯁꯨ ꯎꯍꯟꯕ ꯉꯝꯗꯕꯁꯤꯗ ꯅꯪꯒ ꯈꯥꯏꯅꯅꯕ ꯍꯥꯏꯔꯝꯕꯅꯤ꯫ ꯋꯥꯐꯝꯁꯦ ꯑꯩꯅ ꯍꯥꯟꯅ ꯍꯧꯗꯣꯛꯄ ꯅꯠꯇꯦ, ꯃꯈꯣꯏꯅ ꯍꯥꯟꯅ ꯍꯧꯗꯣꯛꯂꯝꯕꯅꯤ꯫ ꯑꯩꯁꯦ ꯅꯪꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯂꯤꯕꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯕꯣ? ꯆꯍꯤ ꯑꯃ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯒ ꯍꯧꯖꯤꯛ ꯑꯩꯕꯨ ꯏꯆꯥ ꯌꯥꯎꯗꯦ, ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯃꯥꯅ ꯀꯔꯤꯅꯦꯅ ꯈꯟꯗꯧꯔꯤꯒꯦ? ꯃꯗꯨꯗꯤ ꯅꯪꯒꯤ ꯏꯃꯥꯒ ꯅꯪꯒ ꯁꯥꯟꯅꯒꯗꯕ ꯋꯥꯐꯝꯅꯤ꯫ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯉꯨ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ, ꯑꯩ ꯏꯇꯣꯝꯇꯅꯤ꯫ ꯑꯗꯨꯗꯕꯨ ꯑꯩꯅ ꯏꯆꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯏꯅꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯁꯥꯒꯩꯒꯤ ꯏ ꯃꯨꯠꯄ ꯌꯥꯗꯕꯅꯤꯅ ꯋꯥꯈꯜ ꯑꯃ ꯑꯗꯨꯝ ꯈꯟꯕ ꯇꯥꯕꯅꯤ꯫ ꯑꯩꯗꯤ ꯏꯆꯥ ꯌꯥꯎꯅꯤꯡꯂꯝꯂꯣꯏ ꯈꯟꯕ꯭ꯔꯥ? ꯑꯩꯁꯨ ꯏꯃꯤꯠꯇ ꯏꯆꯥ ꯎꯅꯤꯡꯂꯝꯂꯣꯏ ꯈꯟꯕ꯭ꯔꯥ? ꯃꯗꯨ ꯑꯩꯅ ꯎꯐꯝ ꯊꯣꯛꯇꯦ꯫ ꯑꯩꯒꯤꯗꯤ ꯏꯃꯥ ꯏꯄꯥꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯟꯕ ꯍꯥꯏꯕꯁꯤꯅ ꯑꯔꯦꯞꯄ ꯑꯣꯏꯔꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯗꯤ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯁꯤꯅꯤꯅꯦ? ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ꯫ ꯑꯩꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯅꯪꯒ ꯕꯤꯅꯥꯒꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯝꯇꯅ ꯊꯤꯡꯉꯔꯣꯏ ꯁꯤꯅꯤꯅꯦ? ꯑꯩꯒꯤ ꯏꯆꯥ ꯄꯤꯕ ꯉꯝꯗꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯏꯅ ꯈ꯭ꯋꯥꯏꯕꯅꯣ? ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗ ꯕꯤꯅꯥ ꯄꯨꯁꯤꯜꯂꯛꯀꯅꯨ꯫ ꯃꯥ ꯄꯨꯁꯤꯜꯂꯛꯄ ꯑꯩ ꯃꯊꯧ ꯇꯥꯗꯦ꯫ ꯀꯩꯗꯧꯕꯒꯤ ꯄꯨꯁꯤꯜꯂꯣꯏꯗꯣꯏꯅꯣ? ꯃꯃꯥꯡ ꯊꯛꯇ ꯅꯪꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯕꯨ ꯏꯆꯥ ꯌꯥꯎꯗꯦ ꯍꯥꯏꯅ ꯉꯥꯡꯕꯗ ꯅꯪꯅ ꯑꯩꯒꯤ ꯃꯤꯆꯪꯗ ꯂꯩꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯈꯤꯕ ꯉꯥꯛꯇꯅꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯩꯒꯤ ꯑꯩꯕꯨ ꯏꯔꯥ ꯂꯩꯔꯕꯤ ꯑꯃꯒꯨꯝ ꯅꯪꯅ ꯈꯜꯂꯤꯕ? ꯑꯩꯈꯣꯏ ꯑꯅꯤ ꯏꯆꯥ ꯌꯥꯎꯔꯛꯈꯤꯗ꯭ꯔꯥ ꯈꯟꯅ ꯑꯩꯅ ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯒꯦ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯉꯥꯡ ꯑꯣꯏꯗꯨꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ꯫ ꯆꯍꯤ ꯑꯁꯨꯝ ꯍꯥꯞꯆꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯈꯜꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯄ ꯍꯥꯏꯁꯦ ꯍꯧꯅ ꯁꯥꯅꯤ꯫
Fare. Nangi wakal na do yawra ba na tra. Ay nangi na nagda sulay layroy. Hayang mai ipam na sakini. Mihi kita wi malkang daba. Mihi amagi mamalbog ay sulay tanagkan ba nangi na nagda ilayroy. Imagi managda lay na. Imagi seba matolom na tawani. Madumang na inapambas. Hayang mang nang yum sa tatok na sako. Asi hayram laga yay kong bathokirami. Namit adu magtada mathoy bina. Magi mama ibe malays nada asam na chipaw ama irami. Ima, ay imagi managda laklagi. Imaga po na layrasi. Mathangi na may yawragle kudak adu da mathoy bi amadi yay kong mamakhoy iniwaloy sinare. Mathoy bi so mamagi managda chatpada kanana so ating bapidre. Amuka hena ngaglibadi kudak adu da yay kong baga binaga luhong na basyam sarak pa adu ni. Mathoy bi potpam adu suyon thogle. Maana layzaba posay sing. Luhong bada hablak pa awan posing do sagol gari achauba amada yay kong ba na hable. Aduga mayum da chat kinaba siyam sa halami. Binado yam na nungay taba sa na konzel gado sitha sinaraga asam na hayrak lami. Ay nangi na pamda iral amalang zaba hay bado oy reije. Iyari bina. Ay nang kanano hay ba masak mo na kangi. Lansa tabi sa na ay gimang nagtitara kanu yung ningde. Mathoy bigi kondado da yay kong ba na tapok laga. Mathoy bi. Mina fazana hay bo wasi fazana kumba hijadi kumdrasu to. Yay kong bagi wahay tabada mathoy bi tamoy machet thok na kay kirami. Yay kong baso binaga punna mayumda mukut samna duna imong lomda changkre. Mathoy bi kakta maghundok lami. Makhoy ani na changkiba ado mathoy bi tamoy chak na yung hawi. Mathoy bi so hiyang thelamdam dalak duna mama ibe malays naga punna lay minarami. Tha mga parakle makhoy ani punna lay minarakpa. Mathoy bina yay kong babu tamoy say na nungsikiba oy bana hauzik pawa ma yay kong bagi wakal kaw bangam lamde. Nung tinamik kudingi yay kong baning sing duna tamoy pe na kapjarami. Ahing kuding suma kapadagi hendok duna manglanda pawa hihik law na kaplak pa kaya amani. Machagi mataw aduda mama ibe malays naso thawayam na warami. Nong maahing amakak ni. Mathoy bitum tabayada pamungda pamlaga kaptuna layrami. Mana kapa makhol taraga mama ibe malays na changlak tuna asam na hangi. Imagi mathoy bi. Karigi amuk kapli bano. Mathoy bi kumde he na dum kaplak lami. Mathoy bi si ima na hang bakum. Kari tawrage hay bane. Karigi kapli bano isana. Nang na imagi yam sida hek lak punamit adudagi ni. Nang na kap tuna layri basi. Nang gaya kumbaga kay na kiba tha hele. Nang kautok patam na. Nasagi oy bapun sida chat patam na si. Ima, ay hauzik kahit daw ganda man ay kiantadri. Ay hauzik law ganda ba pire basi mo kay no. Kadom dano ay nachat ganda ba may kay. Mathoy bita say na angaw bi amaga pangkak oy re hauzik di. Maso yay kong babukaw tok na magi oy bapun si amada hing bapami. Adubo tamoy say na nung sizaki ba yay kong babukaw tok ba hay basi magi mapamda aray ba amadi nate. Mathoy bi amuk makha tarak lami. Ay pansise. Nungay pa mamakaglar. Mana hindi na lahi ba makay. Ay kinungay bagi lambi laklar. Mana sikra ba matam adukak na. Ay. Ay pen gani. Ay pen gani eh. Asi hay na amuk mathoy bi makol haw na kek na noklami. Mataw dudalays na masanom doon na mathoy bi bugyan tahan na balaklay. Mathoy bi, imagi mathoy bi. Kari nun ang natawri ba si Bo? Si, ima na ko bata bro. Hausit na dagyan kang laklak doon na mathoy bi na. Ha, ay bukaw kibra ima. Kari hay ka ima. Mazagi mataw dudalays na machabu mathadat che na kondo na kapi. Imagi bi ima. Nanggi na rai baga si Bo karino. Ima huwa kaliyam na waye. Ima, kap ka na toglasi. Hayang dagi ay isi thoy bigi managta chalaga. Mangon dagi phi saba tam lagi ima. Ha, nang bu phi saba hay kadra ne. Hay draso, hay na batam doy ni ima. Si, matam si thiengkri, tam na batawrasi. Ngayak lere di no ngalak lani. Asam na ahinga duma haw kirami. Mathangi namit yawrak lami. Tum hek hagat baga mathoy bi ado machi thoy bigi managta chatuna phi saba tam na basem sarami. Mama ibe malays nana magi sana thakna ba khara sem saram laba madong thaba ama chathokirami.
ꯃꯃꯥꯅ ꯊꯝꯂꯝꯕ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨ ꯃꯊꯣꯏꯕꯤ ꯃꯄꯨꯛ ꯊꯟꯅ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯐꯤꯖꯣꯜ ꯍꯣꯡꯗꯣꯛꯂꯝꯃꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜ ꯑꯅꯤꯃꯛ ꯈꯨꯔꯨꯝꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯡꯒꯣꯜꯗ ꯊꯦꯠꯂꯤꯕ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯤꯇꯝ ꯑꯗꯨꯗ ꯈꯨꯔꯨꯝꯂꯝꯃꯤ ꯑꯗꯨ ꯂꯣꯏꯔꯒ ꯃꯊꯣꯏꯕꯤ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯃꯥꯅ ꯆꯠꯀꯗꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯃꯊꯣꯏꯕꯤ ꯑꯗꯨ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯤ ꯍꯥꯏꯅꯩ ꯋꯥꯈꯜꯅꯕꯨ ꯋꯥꯔꯕꯗꯤ ꯀꯦꯅꯤꯡꯕ ꯅꯥꯅꯤꯡꯕ ꯑꯃꯠꯇ ꯐꯥꯎꯗꯦ ꯍꯥꯏꯅ ꯃꯊꯣꯏꯕꯤꯁꯨ ꯃꯇꯝ ꯈꯔ ꯃꯥꯒꯤ ꯀꯥꯏꯅꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯌꯥꯏꯈꯣꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯅꯤ ꯀꯥꯎꯔꯤ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯅꯤ ꯀꯥꯎꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯗꯨꯅ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯂꯝꯃꯤ ꯂꯝꯕꯤꯗ ꯂꯥꯛꯅ ꯂꯥꯛꯅ ꯃꯊꯣꯏꯕꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯁ ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯏꯀꯥꯎꯕ ꯀꯥꯎꯊꯣꯛꯂꯨꯔꯦ ꯏꯆꯦ ꯊꯣꯏꯕꯤꯗꯣ ꯀꯣꯝꯂꯥ ꯌꯥꯝꯅ ꯆꯥꯒꯟꯕꯅꯤ ꯑꯩ ꯍꯣꯔꯦꯟ ꯃꯥꯅ ꯆꯥꯅꯕ ꯀꯣꯝꯂꯥ ꯈꯔ ꯀꯩꯊꯦꯜꯗꯒꯤ ꯂꯩꯕꯤꯈꯤꯒꯦ ꯀꯩꯊꯦꯜꯂꯣꯝꯗ ꯍꯥꯟꯅ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯃꯊꯣꯏꯕꯤꯗꯣ ꯊꯣꯏꯕꯤ ꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯇ꯭ꯔꯤꯉꯩ ꯀꯩꯊꯦꯜꯗ ꯍꯥꯟꯅ ꯊꯣꯏꯕꯤꯒꯤ ꯀꯣꯝꯂꯥ ꯈꯔ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯀꯩꯊꯦꯜ ꯌꯧꯔꯦ ꯀꯣꯝꯂꯥ ꯈꯔ ꯂꯩꯅꯕ ꯇꯧꯔꯤꯉꯩ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯃꯊꯣꯏꯕꯤ ꯇꯥꯔꯛꯂꯝꯃꯤ ꯃꯊꯣꯏꯕꯤ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯆꯞ ꯂꯦꯞꯂꯒ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯅꯕ ꯍꯣꯠꯅꯩ ꯑꯇꯩ ꯀꯔꯤꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯦ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯌꯥꯏꯈꯣꯝꯕꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯅꯤ ꯃꯊꯣꯏꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯊꯣꯛꯂꯝꯃꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯌꯥꯏꯈꯣꯝꯕ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯕꯤꯅꯥꯒ ꯄꯨꯟꯅ ꯍꯤꯌꯥꯡꯊꯤꯜ ꯂꯝꯗꯝ ꯑꯗꯨꯒꯤ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯃꯊꯣꯏꯕꯤ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯍꯔꯥꯎꯅ ꯂꯩꯈꯤꯕ ꯑꯗꯨ ꯎꯕꯗ ꯃꯥ ꯌꯦꯡꯅꯤꯡꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯝꯃꯤ ꯃꯊꯣꯏꯕꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯩ ꯄꯦꯟꯗꯕꯅ ꯍꯦꯜꯂꯗꯨꯅ ꯃꯥ ꯃꯁꯥꯒꯤ ꯃꯁꯝ ꯃꯇꯣꯝꯇ ꯐꯣꯏꯗꯠꯆꯩ ꯃꯌꯥ ꯀꯔꯛ ꯀꯔꯛ ꯆꯤꯛꯇꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯥ ꯑꯉꯥꯎꯕꯤ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯁꯤꯟ ꯌꯦꯡꯍꯩꯗ꯭ꯔꯕ ꯁꯛꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯊꯣꯏꯕꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯋꯥꯍꯩ ꯈꯔ ꯇꯥꯔꯝꯃꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯃꯊꯣꯏꯕꯤ ꯅꯪ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯀꯔꯤ ꯑꯣꯏꯕ ꯄꯥꯝꯒꯦ ꯆꯍꯤ 5 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯃꯊꯣꯏꯕꯤꯅ ꯑꯩꯗꯤ ꯍꯌꯦꯡꯋꯥꯏ ꯃꯧ ꯑꯣꯏꯕ ꯄꯥꯝꯃꯦ ꯃꯊꯣꯏꯕꯤ ꯅꯪ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯀꯔꯤ ꯑꯣꯏꯕ ꯄꯥꯝꯒꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯪꯕꯅꯤ ꯆꯍꯤ 9 ꯁꯨꯔꯕꯤ ꯃꯊꯣꯏꯕꯤꯅ ꯑꯩꯗꯤ ꯍꯌꯦꯡꯋꯥꯏꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯤ ꯃꯧ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛꯁꯨ ꯃꯊꯣꯏꯕꯤ ꯅꯪ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯀꯔꯤ ꯑꯣꯏꯕ ꯄꯥꯝꯒꯦ ꯆꯍꯤ 11 ꯁꯨꯔꯕꯤ ꯃꯊꯣꯏꯕꯤꯅ ꯑꯩꯗꯤ ꯍꯌꯦꯡꯋꯥꯏꯅꯦ ꯅꯨꯄꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯤ ꯃꯧ ꯑꯃ ꯑꯣꯏꯅꯤꯡꯉꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯊꯣꯏꯕꯤꯒꯤ ꯅꯥꯀꯣꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯑꯗꯨꯃꯛ ꯍꯪꯗꯨꯅ ꯂꯩꯔꯤ ꯋꯥꯍꯪ ꯑꯃ ꯃꯊꯣꯏꯕꯤ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯕ ꯄꯥꯝꯒꯦ ꯋꯥꯍꯪ ꯑꯗꯨ ꯃꯊꯣꯏꯕꯤꯒꯤ ꯅꯥꯀꯣꯡꯗ ꯁꯤꯡꯖꯥ ꯌꯩꯅ ꯍꯪꯂꯛꯂꯝꯃꯤ ꯅꯪ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯑꯗꯨ ꯍꯪꯂꯛꯂꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯃꯨꯛ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯁꯣꯟꯊꯥꯡꯅꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯂꯝꯃꯤ ꯃꯊꯣꯏꯕꯤ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯕ ꯄꯥꯝꯒꯦ ꯑꯩ ꯍꯧꯖꯤꯛ ꯃꯧ ꯑꯃ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯊꯣꯏꯕꯤ ꯆꯞ ꯂꯦꯞꯄꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯍꯧꯖꯤꯛ ꯃꯥꯅ ꯇꯧꯒꯗꯕ ꯃꯊꯧ ꯃꯥꯒꯤ ꯑꯁꯥ ꯃꯥꯒꯤ ꯃꯪꯂꯥꯟ ꯃꯊꯣꯏꯕꯤ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯥꯝꯃꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯥꯝꯃꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯥꯝꯃꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯝꯕ ꯌꯥꯏꯈꯣꯝꯕꯒ ꯄꯨꯟꯅ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯃꯊꯣꯏꯕꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯆꯧꯕ ꯑꯃ ꯊꯦꯠꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯁꯥꯒꯤ ꯁꯛꯇꯝꯗ ꯃꯨꯟꯅ ꯌꯦꯡꯖꯩ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯊꯣꯏꯕꯤ ꯃꯃꯥꯏꯗ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯃꯍꯥꯛ ꯑꯣꯏꯅꯤꯡꯉꯦ ꯑꯩ ꯕꯤꯅꯥ ꯑꯣꯏꯅꯤꯡꯉꯦ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯃꯨꯛ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯩꯅ ꯊꯨꯡꯍꯜꯂꯒꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯅꯪ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯊꯣꯏꯕꯤ ꯑꯗꯨ ꯈꯪꯍꯧꯗ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯝꯈꯤꯔꯝꯃꯤ ꯃꯊꯣꯏꯕꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯌꯣ ꯀꯔꯤꯅꯣ ꯏꯁꯥꯁꯦ ꯏꯔꯨꯝ ꯂꯨꯝꯊꯕꯒꯨꯝ ꯇꯧꯏꯗ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯥ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯥꯅ ꯋꯥꯟꯊꯗ꯭ꯔꯤꯉꯩꯗ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯈꯣꯝꯕ ꯆꯪꯂꯛꯇꯨꯅ ꯕꯤꯅꯥ ꯍꯧꯒꯠꯂꯣ ꯊꯦꯡꯉꯤ ꯃꯇꯝꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ
Nangai ipure ba yakhomba. Mane, ay yakhomba ni. Kaidaroge, nasangam dobro. Ay ipure ba. Ha. Karino. Manglangi matogum. Ay nasida liramisi. Karino nangna hayiba mayam dobro. Kaidaroge hayo. Asi haiduna yakhomba na magi makhuda tapna paibirami. Mathoibi magi makhut aduda yenglaga mapungninda asumna khali. Karino. Aigi khut asibu. Nahan makhaiga masak manade. Nate. Masi aigi khut nate. Asumna khallaba matong mathoibi magi makhut aduna maaduna mama sagi maithong aduda yengse. Magi mamaida pariba haksang kayat sing magi asengba nate. Masam adusu magi masam nate. Madudagi mathoibi phamungdagi parap hawaduna mingsel thambaka aduda changlaklami. Aduga thong adusu manungdagi puna chena palami. Yakhombasu mathoibi butana raklami thong thingzin khiba aduda thong adu thinduna. Bina, thong siango. Nang kaidaroge bina, thong siango. Mingsel da tariba masagi saktam ubada mathoibi beda kapi. Hauzikti magi masak adu mathoibi oidre mahak bina oire. Mikup aduda khangning ningsing laklami. Ngarang mana haikhiba wahi khara ado. Ay mahak oiningi. Ay bina oiningi. Mathoi bina kaptuna asumna haiji. Ay bina oige haiba nati. Ay ki pureba bu bina gumna inalda thamba pamkhibane. Bina gi haksangda ay ki thawai sangba pamkhiba nati. Karin ozik ay na tawgadaba sibo. Mikum aduda mathoi bi wakhal ama lakle. Magi thawai na binagi haksangda yauribra. Madu oiba tarabadi ma masagi haksangda kadai. Adu natragana ma masagi masak aduna bina oirabadi binagi asengba masa aduna kadai. Nathoibi machinda murum soli. Bina kadai no. Binungdi kadai jakrake. Aina garang taki ba khonjel adugi mapuda. Aigi nakta lakpiyo. Aigi wahangi pakum bibiyo. Bina kadai jakrake. Khonjel aduna. Nang nangarang ahing chupa ama ningzakhibado. Ngasi aina thungalabani. Nate. Aina pambadi masi nate. Masine, nang na pamkhiba adumak, nang na binabu oiningki, bina sikraba matung, yakhombu nangi oiningki, madumag ay na thongalabani. Ay na ma oininglasu, ama pambasu, ay na ama oininglasu, ama pambasu, nang kaigi aigi nagtangarang ahing lakpano, kaigi aigi tingpangino. Maramde, nang na ibu kaubagi, aibu nang natatana sonbagi. Karino, ay ngaure. Tholiba thodok singsina aiba ngawi hele. Hauzikta nang ningamdaba pokano. Binagi haksang thawai ga khainakre. Nangi haksang aduna nangi yumda. Nangi kada nungaina tumhauri. Ha, kari. Ai haksang di. Ai kada nungaina tumhauri haba. Hauzikti nangi aningba thungle. Ai amuk chatlage. Ai gi iteng pamlakpa matamda aibu ningsinglau. Ay nangi nanakta kudakta lakani. Nagsakino, asumna tawigano. Ay ki haksang da dumag ihawduna laysaki. Binagi thawai so, magi haksang asida hapiyo. Amuk hananingay tawgano. Malem ase, nang nasananing ba maongda sanaba yade. Nang napamaga tawge haiba, pamdraga toke haiba, madu yade. Hauzikti, namak matam henkre. Namay namit sit nanata thoklo. Aduga mapalda thoklo. Yai khombada nang bungai duna leire. Asi hairam duna khonjel adu ta khidre mathoi bisu hauzik ningam daba poklu bagi kanaba leire khanduna mamai mami ta thokle aduga mapalda thoraklami. Mapanda yai khomba lepduna leiramba aduda mathoi bi nok phet tawna asumna hairaklami. Ngarangdi ai phasana tumkhredana. Mangdasu kai kaino uhai daba khara urami. Hoisi kemta khalan. Lao ayuki sa thulurasi. Ahoi ado ay hayangdi ipamda amukta chatluge ko. Ima apabung yamna uningi. Chalo. Asumna namit adama haukre mathangi namit yaurakle. Mathoi bi ayuk nganda hauduna binagi mapamda chatkani haina laklami. Adubuma binagi mapamlomda chatpagi mahut magi mapamda oina laklami. Ayuk yamna ngalliba matam oibana mathoi bigi mama ibema haugatlamdri. Mathoi bi tuminna yumgi thong hangduna manungda changlaklammi. Aduga magi karomda laklami. Magi phamung adumaktada hiptuna leirami. Magi haksang ado. Chumna hiptuna leiba nate.
ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯔꯝꯕꯅꯤ꯫ ꯃꯊꯣꯏꯕꯤ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯐꯟ ꯆꯣꯡꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯊꯋꯥꯏ ꯆꯪꯈꯤꯕꯗ ꯕꯤꯅꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯣꯏꯕꯤ ꯍꯧꯒꯠꯇꯨꯅ ꯕꯤꯅꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯀꯥꯡꯈ ꯃꯈꯥꯗ ꯊꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯃꯃꯥ ꯇꯨꯝꯕ ꯍꯧꯒꯠꯂꯗꯨꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯊꯣꯏꯕꯤ, ꯏꯆꯥ ꯍꯧꯒꯠꯂꯦꯗꯅ? ꯍꯣꯏ ꯏꯃꯥ, ꯑꯩ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯃꯤꯀꯞ ꯊꯣꯛꯇꯕ ꯃꯈꯩ ꯇꯨꯝꯃꯨꯔꯦ꯫ ꯑꯗꯨꯅꯤꯅꯦ ꯑꯩꯅꯁꯨ ꯈꯜꯂꯦꯕ꯫ ꯏꯃꯥ, ꯑꯩ ꯉꯁꯤꯗꯤ ꯏꯆꯦ ꯊꯣꯏꯕꯤ ꯍꯣꯏꯗ ꯈꯔ ꯉꯟꯅ ꯆꯠꯀꯅꯤ꯫ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯃꯣꯏꯗ ꯉꯟꯅ ꯆꯠꯂꯒꯗꯕꯅꯤꯀꯣ꯫ ꯑꯗꯨꯅ ꯏꯃꯥ ꯑꯗꯨꯝ ꯆꯥꯛ ꯆꯥꯔꯝꯃꯣ, ꯑꯩ ꯉꯥꯏꯔꯅꯨ꯫ ꯑꯩꯗꯤ ꯏꯆꯦ ꯊꯣꯏꯕꯤ ꯈꯣꯏꯗ ꯆꯥꯔꯅꯦꯕ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯊꯣꯏꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯑꯃꯨꯛ ꯆꯪ, ꯕꯤꯅꯥꯒꯤ ꯍꯛꯆꯥꯡꯗ ꯑꯃꯨꯛ ꯆꯪ ꯇꯧꯔꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯃꯥ ꯌꯥꯏꯈꯣꯡꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯅ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯣꯏꯕꯤ ꯑꯗꯨ ꯑꯃꯒꯤꯁꯨ ꯌꯥꯅꯕ ꯑꯃꯒꯤꯁꯨ ꯌꯥꯅꯕ ꯌꯥꯝꯅ ꯋꯥꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯂꯔꯦ꯫ ꯌꯥꯏꯈꯣꯡꯕꯅ ꯃꯊꯣꯏꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯅꯥ, ꯑꯩꯈꯣꯏ ꯑꯅꯤ ꯈꯥꯏꯅꯔꯁꯤ꯫ ꯑꯦ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯦ? ꯀꯩꯒꯤ ꯈꯥꯏꯅꯗꯣꯏꯕ? ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯃꯔꯤ ꯏꯅꯛ ꯅꯛꯁꯤꯟꯅꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯈꯥꯏꯅꯕꯅ ꯐꯔꯦ꯫ ꯑꯩ ꯉꯝꯃꯣꯏ, ꯑꯩ ꯅꯪꯒ ꯈꯥꯏꯅꯕ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ, ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯗꯣ ꯍꯥꯟꯅꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯑꯩꯅ ꯑꯍꯥꯟꯕ ꯎꯈꯤꯕꯤ, ꯑꯩꯅ ꯅꯨꯡꯁꯤꯈꯤꯕꯤ ꯕꯤꯅꯥꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯣꯏꯗ꯭ꯔꯦ꯫ ꯅꯪ ꯌꯥꯝꯅ ꯍꯣꯡꯉꯦ꯫ ꯑꯩ ꯅꯪꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯊꯣꯏꯕꯤꯒꯤ ꯋꯥꯍꯩ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯌꯥꯏꯈꯣꯡꯕꯅ ꯃꯔꯛ ꯐꯠ ꯊꯠꯈꯤꯔꯝꯃꯤ꯫ ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨ꯫ ꯅꯪ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯩꯁꯨ ꯍꯤꯌꯥꯡ ꯊꯤꯂꯝꯗꯝꯗ ꯄꯣꯠꯆꯩ ꯂꯂꯣꯟꯕ ꯆꯠꯀꯅꯤ꯫ ꯅꯪ ꯂꯂꯣꯟꯕ ꯆꯠꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯩꯕꯒꯤ ꯑꯩꯕꯨ ꯃꯤꯔꯥꯏꯕ ꯅꯠꯇ꯭ꯔꯥ? ꯋꯥ ꯃꯈꯥ ꯇꯥꯔꯅꯨ꯫ ꯑꯩꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯅꯪ ꯌꯨꯝꯗ ꯂꯩꯔꯝꯕ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝ ꯌꯥꯏꯈꯣꯡꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯣꯏꯕꯤ ꯍꯟꯗꯦ꯫ ꯃꯥ ꯃꯌꯨꯝꯗ ꯍꯟꯕꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯅꯨꯄꯥ ꯌꯥꯏꯈꯣꯡꯕꯒꯤ ꯃꯇꯨꯡ ꯀꯣꯏꯅ ꯏꯟꯅꯔꯝꯃꯤ꯫ ꯌꯥꯏꯈꯣꯡꯕꯅ ꯍꯟꯗꯛ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯈꯪꯂꯦ, ꯍꯟꯗꯛ ꯌꯥꯏꯈꯣꯡꯕꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯅꯥꯍꯟꯕꯤ ꯀꯧꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯅꯤ꯫ ꯃꯊꯣꯏꯕꯤꯗꯣ ꯉꯍꯥꯜꯋꯥꯏꯒꯤ ꯃꯇꯧꯒꯨꯝ ꯊꯃꯣꯏ ꯆꯦꯠꯅ ꯈꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯃꯥꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯧꯔꯝꯃꯤ꯫ ꯑꯩ ꯕꯤꯅꯥ ꯑꯣꯏꯅꯤꯡꯗ꯭ꯔꯦ, ꯑꯩ ꯁꯅꯥꯍꯟꯕꯤ ꯑꯣꯏꯅꯤꯡꯉꯤ꯫ ꯑꯩ ꯁꯅꯥꯍꯟꯕꯤ ꯑꯣꯏꯅꯤꯡꯉꯤ꯫ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯒꯤ ꯑꯅꯤꯡꯕ ꯊꯨꯡꯖꯔꯣ꯫ ꯑꯁꯨꯝꯅ ꯇꯧꯅ ꯃꯊꯣꯏꯕꯤꯗꯣ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯁꯅꯥꯍꯟꯕꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯍꯛꯆꯥꯡ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯃꯊꯣꯏꯕꯤꯗꯣ ꯁꯅꯥꯍꯟꯕꯤ ꯁꯥꯗꯨꯅ ꯌꯥꯏꯈꯣꯡꯕꯒ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡ ꯄꯤꯌꯥꯏꯅꯨ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯌꯥꯏꯈꯣꯡꯕꯒ ꯈꯪꯅꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯑꯃꯨꯛ ꯃꯊꯣꯏꯕꯤꯅ ꯄꯤꯌꯥꯏꯅꯨꯒꯤ ꯊꯋꯥꯏ ꯂꯧꯊꯣꯛꯂꯒ ꯃꯥꯅ ꯑꯣꯏꯅ ꯄꯤꯌꯥꯏꯅꯨꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯦꯟꯁꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯌꯥꯏꯈꯣꯡꯕꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯥꯅ ꯍꯦꯟꯁꯅꯥꯒꯤ ꯊꯋꯥꯏ ꯂꯧꯔꯒ ꯃꯥ ꯑꯣꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯆꯍꯤ 2ꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯊꯣꯏꯕꯤꯒꯤ ꯊꯋꯥꯏꯅ ꯅꯨꯄꯤ 15ꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯂꯧꯊꯣꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯐꯥꯎ ꯃꯊꯣꯏꯕꯤꯅ ꯌꯥꯏꯈꯣꯡꯕꯒꯤ ꯃꯁꯛ ꯎꯈꯤꯕ ꯌꯥꯎꯈꯤꯗꯦ꯫ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥ ꯌꯥꯏꯈꯣꯡꯕꯒꯤ ꯃꯅꯥꯛꯇ ꯂꯩꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯤꯍꯥꯠꯄꯤ ꯑꯣꯏꯔꯕꯁꯨ ꯃꯥ ꯅꯥꯆꯨꯡꯕ ꯀꯔꯤꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯄꯤꯁꯤꯡ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎꯅ ꯃꯐꯝ ꯑꯗꯨ ꯁꯟꯗꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯤ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯤꯕ ꯅꯠꯇ꯭ꯔꯒ ꯃꯥꯡꯍꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯊꯋꯥꯏ ꯂꯥꯛꯄꯤ ꯍꯥꯏꯅ ꯈꯪꯅꯈꯤ꯫